Democracy is the government of the people, by the people, for the people. ꯃꯁꯤ ꯃꯤꯌꯥꯝꯅ ꯈꯪꯂꯕꯇꯗ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯂꯩꯉꯥꯛ ꯑꯗꯨ ꯎꯕ ꯐꯪꯒꯅꯤ꯫ ꯑꯩ ꯀꯅꯥꯗ ꯄꯣꯊꯥꯗꯒꯅꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯥꯈꯠꯂꯛꯂꯤꯕ ꯌꯦꯡꯊꯤꯅꯕꯒꯤ ꯃꯤꯔꯤꯁꯤꯡ ꯑꯆꯥꯛꯄ ꯌꯨꯝꯁꯤꯡ ꯂꯥꯟꯖꯦꯟꯅꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯃꯍꯩ ꯇꯝꯐꯝ ꯈꯪꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯒꯤ ꯅꯍꯥꯁꯤꯡ ꯑꯩ ꯀꯅꯥꯗ ꯄꯣꯊꯥꯗꯒꯅꯤ ꯁꯦ ꯇꯥꯇꯣꯝꯆꯧꯒꯤ ꯄꯣꯠꯀꯤ ꯄꯩꯁꯥꯅꯤ ꯇꯥꯇꯣꯝꯆꯧꯗ ꯁꯣꯏꯗꯅ ꯄꯣꯊꯥꯗꯒꯗꯕꯅꯤ ꯑꯆꯨꯝꯕ ꯅꯠꯇ꯭ꯔꯒ ꯍꯤꯡꯅꯕ ꯑꯆꯨꯝꯕꯅ ꯄꯨꯛ ꯊꯟꯒꯗ꯭ꯔꯥ ꯀꯨꯏꯔꯦ ꯃꯆꯦꯠ ꯇꯥꯈꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗꯤ ꯁꯦ ꯅꯪꯒꯤ ꯑꯞꯗꯦꯠ ꯇꯧꯔꯛꯄ ꯚꯣꯇꯔ ꯀꯥꯔꯗ
ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯑꯁꯤ ꯅꯦꯇꯥ ꯕꯥꯕꯨꯁꯤꯡꯅ ꯍꯟꯐꯝ ꯊꯣꯛꯇꯕ꯭ꯔꯥ? ꯄ꯭ꯔꯖꯥꯅ ꯁꯦꯝꯕ ꯂꯩꯉꯥꯛꯅꯤ꯫ ꯄ꯭ꯔꯖꯥꯅ ꯍꯦꯟꯅ ꯋꯥꯍꯟꯊꯣꯛ ꯑꯁꯦ ꯉꯥꯛꯐꯝ ꯊꯣꯛꯄꯅꯤ꯫ ꯅꯦꯇꯥ ꯕꯥꯕꯨꯕꯨ ꯑꯩꯈꯣꯏꯅ ꯊꯥꯒꯠꯄꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯠꯁꯤꯡꯗꯨꯅ ꯅꯦꯇꯥ ꯕꯥꯕꯨꯁꯤꯡꯅ ꯍꯦꯟꯅ ꯊꯧꯗꯥꯡ ꯂꯧꯕꯤꯐꯝ ꯊꯣꯛꯄꯅꯤ꯫ ꯁꯦꯝꯗꯨꯅ ꯊꯝꯂꯝꯕ ꯑꯥꯏꯟꯁꯤꯡ ꯄ꯭ꯔꯖꯥꯅ ꯉꯥꯛꯅ ꯆꯠꯄ ꯉꯝꯗꯦ꯫ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕꯅꯤ ꯀꯧꯔꯣꯏ꯫ ꯉꯥꯛꯅ ꯆꯠꯇꯕꯁꯤꯡ ꯑꯗꯨꯕꯨ ꯃꯔꯨꯞ ꯑꯣꯏꯅ ꯂꯣꯟꯅ ꯈꯣꯡꯅꯥꯎꯒꯨꯝ ꯁꯤꯖꯤꯟꯅꯔꯤ꯫ ꯀꯔꯝꯕ ꯃꯇꯝꯗ ꯅꯦꯇꯥ ꯑꯩꯅ ꯂꯩꯕꯥꯛꯀꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯉꯥꯛꯇꯕ ꯀꯅꯥꯕꯨ ꯌꯣꯛꯇꯨꯅ ꯊꯝꯕ ꯊꯦꯡꯅꯔꯕꯒꯦ? ꯀꯨꯞꯁꯤꯟꯗꯨꯅ ꯊꯝꯕ ꯍꯨꯔꯥꯟ ꯂꯤꯆꯠ ꯀꯌꯥꯅ ꯃꯊꯣꯠ ꯐꯥꯔꯕ ꯅꯦꯇꯥꯒꯤ ꯍꯛꯆꯥꯡ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯑꯆꯨꯝꯕꯒꯤ ꯃꯅꯝ ꯑꯃꯠꯇꯁꯨ ꯅꯝꯕ ꯐꯪꯗ꯭ꯔꯦ꯫ ꯂꯦꯝꯅ ꯐꯪꯕ ꯁꯦꯜꯒꯤ ꯆꯦꯡꯅ ꯊꯟꯕ ꯆꯈꯥꯎꯒꯤ ꯊꯒꯦꯔꯛꯄ ꯃꯅꯝꯅ ꯑꯩꯒꯤ ꯅꯥꯇꯣꯟꯁꯤꯁꯨ ꯍꯥꯀꯠꯆꯔꯛꯂꯤ꯫ ꯃꯗꯨꯅꯃꯛ ꯑꯆꯨꯝꯕꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯆꯪꯂꯛꯇꯨꯅ ꯑꯃꯨꯛꯇ ꯃꯅꯝ ꯅꯝꯃꯨ ꯂꯥꯎꯗꯅ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯅꯤꯁꯤꯔꯤꯅꯦ꯫ ꯍꯥꯏꯐꯝ ꯊꯣꯛꯇꯕ꯭ꯔꯣ? ꯀꯣꯡꯀꯨꯠꯅ ꯊꯜꯂꯕ ꯂꯝꯕꯤ ꯂꯝꯖꯥꯎ ꯁꯣꯔꯣꯛꯁꯤꯡ ꯑꯁꯤꯕꯨ ꯀꯅꯥꯅ ꯁꯦꯝꯕꯅꯣ? ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯃꯁꯤꯡ ꯋꯥꯠꯅ ꯊꯝꯂꯤꯕꯁꯤꯒꯤ ꯃꯔꯝꯅ ꯀꯔꯤꯒꯤ? ꯍꯣꯁꯄꯤꯇꯥꯜꯗ ꯑꯅꯥ ꯂꯥꯌꯦꯡꯁꯪꯒꯤꯗꯃꯛꯇ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯂꯥꯏ ꯊꯝꯗ꯭ꯔꯤꯕꯒꯤ ꯃꯔꯝꯅ ꯀꯔꯤꯒꯤ? ꯅꯦꯇꯥꯁꯤꯡ ꯑꯁꯤꯕꯨ ꯀꯅꯥꯅ ꯊꯥꯒꯠꯄꯅꯣ? ꯅꯪꯕꯨ ꯚꯣꯠ ꯊꯥꯗꯔꯔꯣꯏꯗ꯭ꯔꯣ?